ꯊꯕꯥꯁꯅꯥꯒꯗꯣ ꯄꯥꯏꯈꯣꯝꯕꯒ ꯍꯦꯟꯊꯣꯏꯕꯒꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯪ꯫ ꯍꯦꯟꯊꯣꯏꯕꯤ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯆꯪꯉꯛꯀꯅꯨꯀꯣ, ꯍꯦꯛ ꯆꯪꯉꯛꯄꯗꯅꯦ ꯅꯨꯡꯁꯤꯅ ꯊꯣꯝꯃꯦ ꯈꯪꯉꯣ꯫ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯟꯒꯦ ꯇꯧꯋꯤ, ꯍꯦꯟꯊꯣꯏꯕꯤ ꯁꯑꯣꯏꯃꯛꯀꯤ ꯅꯨꯡꯗꯨꯅ ꯊꯣꯝꯂꯛꯏ꯫ ꯃꯁꯥꯗꯣ ꯐꯠ ꯍꯟꯗꯣꯛꯏ, ꯅꯨꯡꯗꯨ ꯂꯣꯏꯍꯝꯕꯒꯤ ꯈꯣꯡꯕꯤꯗ ꯑꯣꯏꯅ ꯄꯥꯜꯂꯦ꯫ ꯑꯌꯣ ꯁꯤꯔꯦ ꯀꯥꯏꯔꯦ, ꯈꯣꯡꯕꯤ ꯀꯥꯏꯔꯦ ꯑꯌꯣ꯫ ꯊꯕꯥꯁꯅꯥ ꯆꯪꯁꯤꯜꯂꯒ ꯍꯩꯃꯥ ꯑꯁ ꯁꯣꯛꯄ꯭ꯔꯣ? ꯂꯣꯏꯍꯨꯝꯕ ꯅꯥꯍꯦꯔꯒ ꯁꯣꯛꯄ ꯅꯠꯇꯦꯃꯦ ꯀꯥꯏꯕꯅꯦ꯫ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕꯤꯗꯨ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯉꯥꯅꯨ ꯃꯀꯣꯜꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯨꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯍꯦꯟꯊꯣꯏꯕꯤꯗꯣ ꯃꯀꯣꯟꯗꯨꯗ ꯁꯤꯠꯂꯒ ꯅꯥꯊꯨꯏ꯫ ꯑꯌꯣ ꯃꯥ ꯁꯤꯔꯦ, ꯅꯤꯡꯒꯣꯡꯒ ꯂꯣꯏꯅ ꯏꯁꯤꯟꯈ꯭ꯔꯦ ꯑꯁ꯫ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯎꯕꯗ ꯁꯥꯎꯕꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯇꯤꯈꯠꯇꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯀꯠꯂꯛ ꯄꯦꯜꯂꯤ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯁꯥꯎꯅ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯧꯈꯠꯂꯒ ꯉꯥꯅꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯃꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯂꯤ, ꯑꯃꯅ ꯏꯁꯤꯡꯗ ꯄꯨꯡꯂꯨꯞ ꯉꯥꯄ꯭ꯔꯨꯝ ꯁꯥꯒꯩ ꯂꯥꯛꯏ, ꯑꯃꯅ ꯐꯅꯦꯛꯇꯣ ꯂꯩꯈꯣꯝꯅ ꯄꯨꯡꯂꯣꯏ ꯂꯣꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯕꯥꯁꯅꯥꯅ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯑꯍꯨꯝꯗꯨꯕꯨ ꯁꯟ ꯍꯣꯏꯁꯤꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯝ ꯌꯥꯔꯒ ꯆꯠꯂꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯍꯨꯝꯗꯨꯁꯨ꯫ ꯂꯝꯕꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗꯣ ꯃꯌꯥꯝꯅ ꯇꯤꯡꯉꯛ ꯌꯦꯡꯅꯍꯧꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯀꯦꯁꯣꯔꯒ ꯊꯦꯡꯅꯔꯦ꯫ ꯇꯧꯅꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯦꯁꯣꯔ ꯊꯤꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯕꯥꯁꯅꯥꯅ ꯕꯕꯥ ꯀꯩꯗꯧꯔꯒꯦ? ꯀꯦꯁꯣꯔꯅ ꯍꯩ ꯀꯔꯤꯅꯣ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯂꯣꯏꯌꯨꯝꯕ ꯄꯦꯔꯤ ꯑꯩꯗꯤ ꯌꯥꯎꯖꯗꯕꯅꯤ, ꯃꯣꯏ ꯈꯠꯅꯕꯗ ꯑꯩ ꯈꯣꯡꯕꯤꯁꯦ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯀꯦꯁꯣꯔꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯈꯠꯅꯔꯨꯔꯤꯕꯅꯣ? ꯅꯣꯏꯕꯨ ꯉꯁꯥꯏꯅ ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯆꯠꯈꯤꯕꯗꯥꯏꯅꯦ꯫ ꯊꯕꯥꯁꯅꯥꯅ ꯀꯩꯝ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯑꯃꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯤꯕ, ꯑꯃꯅꯅꯦ ꯉꯥꯅꯨ ꯃꯀꯣꯟꯗ ꯇꯨꯁꯤꯜꯂꯦ, ꯑꯃꯅ ꯈꯣꯡꯕꯤ ꯀꯥꯏꯔꯦ, ꯐꯖꯔꯤꯕ ꯌꯦꯡꯉꯨꯕꯁꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯁꯦꯟ ꯍꯜꯂꯁꯦ ꯊꯦꯡꯉꯦ ꯃꯝꯁꯤꯜꯂꯛꯏ꯫ ꯀꯦꯁꯣꯔꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯏꯆꯣꯠ ꯆꯣꯠꯅ ꯍꯟꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯅꯐꯤ ꯍꯣꯡꯈꯣ ꯂꯥꯎ ꯆꯪꯂꯣ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯀꯥ ꯌꯥꯔꯅꯤꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ꯫ ꯌꯥꯕ ꯌꯥꯔꯣꯏꯅꯦ, ꯐꯤ ꯑꯆꯣꯠꯄ ꯁꯦꯠꯂꯒ ꯑꯃꯨꯛ ꯅꯥꯔꯛꯂꯗꯤ꯫ ꯂꯥꯎ ꯀꯀꯥ ꯐꯤꯔꯣꯜ ꯄꯤꯒꯦ ꯂꯥꯎ꯫ ꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣꯔꯅ ꯅꯝꯗꯅ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯅꯥꯎꯕꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯔꯝꯃꯤ꯫ ꯀꯦꯁꯣꯔꯅ ꯅꯥꯎꯕ, ꯕꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ? ꯀꯅꯥꯅꯣ ꯃꯣꯏꯅ? ꯅꯥꯎꯕ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯆꯦ ꯅꯐꯤꯒꯗꯨꯅ ꯂꯩꯈꯣꯝ ꯉꯥꯛꯇ ꯀꯩꯗꯧꯔꯨꯏꯅꯣ? ꯊꯕꯥꯁꯅꯥꯅ ꯑꯣꯏꯅ ꯍꯣ ꯅꯆꯦꯁꯦ ꯉꯥꯅꯨ ꯃꯆꯥ ꯁꯥꯔꯣꯏꯕ꯫ ꯄꯥꯏꯈꯣꯝꯕ ꯍꯦꯟꯊꯣꯏꯕꯤꯒꯤ ꯉꯁꯥꯏ ꯐꯤꯕꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯆꯤꯟ ꯈꯨꯝꯃꯒ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯊꯕꯥꯁꯅꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯂꯩꯈꯣꯝꯗꯨꯒ ꯀꯩꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯊꯕꯥꯁꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯈꯨꯗꯩ ꯑꯃ ꯄꯥꯏꯔ ꯊꯣꯔꯛꯏ꯫ ꯁꯦ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯈꯨꯗꯩꯁꯦ ꯑꯣꯏꯅ ꯁꯦꯠꯍꯜꯂꯣ꯫ ꯀꯦꯁꯣꯔꯅ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯏꯕꯨꯡꯉꯣ ꯁꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯀꯥ ꯌꯥꯔꯅꯤꯗ, ꯑꯩ ꯐꯤꯔꯣꯜ ꯂꯣꯏꯅ ꯀꯪꯒ꯭ꯔꯦ, ꯍꯜꯂꯒꯦ, ꯑꯩ ꯏꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯁꯦꯅ ꯍꯥꯏꯍꯧꯕꯅꯤ ꯊꯦꯡꯉꯕ꯫ ꯂꯣꯏꯌꯨꯝꯕ ꯉꯛꯅ ꯀꯩꯅꯣ ꯏꯕꯥꯏ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯕ? ꯑꯁ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯠꯅꯕ ꯋꯥ꯫ ꯄꯥꯏꯈꯣꯝꯕ ꯉꯪꯂꯒ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯅꯝꯍꯥꯏ ꯇꯧꯁꯤꯜꯂꯛꯏ꯫ ꯅꯥꯐꯤ ꯅꯔꯣꯜ ꯏꯆꯣꯠ ꯆꯣꯠꯅ ꯑꯩꯈꯣꯏꯗꯤ ꯆꯠꯈ꯭ꯔꯒꯅꯦ, ꯍꯌꯦꯡ ꯅꯥꯔꯒ ꯑꯃꯨꯛ ꯇꯥꯏꯅꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯩꯗꯧꯔꯗꯅ? ꯊꯕꯥꯁꯅꯥꯅ ꯌꯥꯔꯦꯍꯦ ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯁꯦ ꯃꯣꯖꯥ ꯐꯨꯔꯤꯠꯁꯤꯒ ꯍꯣꯡꯗꯣꯛ, ꯑꯗꯨꯒꯅꯦ ꯆꯠꯈ꯭ꯔꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ, ꯉꯁꯥꯏꯗꯒꯤ ꯈꯠꯅꯗꯣꯏꯒ ꯂꯥꯎꯅꯗꯣꯏꯒ꯫ ꯂꯣꯏꯌꯨꯝꯕꯅ ꯃꯆꯤꯡ ꯑꯃꯅꯤ꯫ ꯀꯦꯁꯣꯔꯅ ꯏꯕꯨꯡꯉꯣ ꯈꯨꯗꯩꯗꯨ ꯍꯣꯡꯗꯣꯛ, ꯑꯗꯨꯅ ꯐꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯄꯥꯏꯈꯣꯝꯕꯗꯣ ꯅꯝꯗꯅ ꯈꯨꯗꯩꯗꯨ ꯍꯣꯡꯗꯣꯛꯄ ꯇꯥꯈ꯭ꯔꯦ꯫ ꯈꯨꯗꯩꯗꯨꯅꯦ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨꯃ ꯁꯦꯠꯂꯒ ꯊꯣꯔꯛꯏ꯫ ꯂꯣꯏꯌꯨꯝꯕꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯅꯥꯒꯦ ꯇꯨꯡ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯏꯀꯥꯏꯃꯟꯗꯅ ꯄꯥꯏꯈꯣꯝꯕꯗ ꯃꯃꯥꯏꯒꯗꯨ ꯉꯥꯡꯁꯤꯜꯂ ꯄꯣꯠꯅꯤ꯫ ꯂꯣꯏꯌꯨꯝꯕ, ꯑꯣꯏ ꯂꯣꯏꯌꯨꯝꯕ ꯆꯠꯁꯤꯜꯂꯣ꯫ ꯁꯤ ꯍꯥꯏꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯣꯏꯌꯨꯝꯕꯅ ꯏꯕꯥꯏ ꯀꯟꯅ ꯆꯦꯟꯒꯅꯣ, ꯑꯩ ꯈꯣꯡꯕꯤ ꯀꯥꯏꯔꯤ꯫ ꯁꯦꯛꯂꯤ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯌꯨꯝꯁꯨ꯫ ꯅꯨꯄꯤꯃꯆꯥ ꯑꯅꯤꯗꯨꯗꯤ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯒꯦꯠ ꯃꯄꯥꯟꯗꯅꯤ ꯒꯥꯔꯤꯗꯣ ꯍꯣꯔꯟ ꯂꯦꯞꯇꯅ ꯈꯣꯡꯖꯤꯜꯂꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯦꯟꯊꯣꯔꯛꯂꯒ ꯍꯣ ꯂꯥꯛꯑꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯔꯤꯅꯣ?
haina haina gate to hangdorei paikhomana gari do manung thausilagi gari dagi khudai wo kai wo kumtharakpada Pramodini ngakna yengi haima kaino na khweni tawri dubo loyumbana ne chawbe ngasidi onthokpa numit haiduni karino harisibo nate khudai ko hongdoktana tawri dubo laitin gi thabak ka yawrubro loyumbana lai macha masuga nate da lai machin kanbini hekta manai khoisa mathak makha onbini paikhom madu ngasidi tha thajadana lai kaina butni but tamna lai tungmang khangdana tamnabi loyumbado mabai ra khangyeng yengi Pramodini pakhatna hei hei ngaikho imana ne imungdagi laigi singane tairen masaduga lakthoklukige aduna tawraga ne haipet tang khitokisiko paikhomana puthoro matung manak sukteng thengnadanaba loyumba murum soli kaino ngosi numitchiwa thaja daba thangdok ngakta Pramodini imungda prabab changkhraga mayai oirap chawba patra amada ising kara hapi aduga tairen masa apikpam puthorakle sese ima khiktok pigese si hairaga tairen masa duna humla khiktorei sese lagi isingse yaw mamam tang leida tango si hairaga isingda tairen mana aduna khra ko alaga khubak taibi paikhom ngasidi prabab changsilaglaga makhutta yarei madu ubuda loyumbado mamit mana ilak lak thoga ngakna kaino ibai gyan ngaure paikhom madi kaino kedorage kai soirage kaino ngasi tawrisibo aidi tumdabida mangi sini ne chawbe se na hapta leibiro ai tumira mikap thokpram ta yengeba Pramodini na karino ne nabai do nari balai do dagi nangi do ne hena sathira bra kaino hei nausa nang ngasi dine yumda hangrano ni saubi mai ba kauraga ne lai amukta khurum thoksi paikom ba handa mukti yaning daba mo ongda yare kaurono kedobe mai bano ma ba dai shu hena kanba ekhoi tairen managi power caption grumu lai tin ni lai dana but pret phau hek sangki ra dongni nang na mai ba kauk se yadri bado nangonda tongi balai du na insilak pagini loyum bana kamai isin doino phone number pau longna dabdu da paikom ba loyum bada paini yingli Pramodini na hai taning di lai ne bo phone pai bro ne chobie ibai da tongi balai sidi pura modern gi lai ni lipstick ka sangbi powder ga thabi ni is ai ko ka ngau da ngai kho naksa nangon da tamnari balai sina karamba makhal gi lai no ibai gi side effect ni da lai tong bagi fana ba da khongbi su kai re Pramodini na yare imung da sango iru mai thazaraga ne napi asengba suba setla leramo ima ne mai bara ahallam da tanarukige asi hainaga athengba da chenki ge tawbaga paikombana yare haiba ima hayeng ingon tawin chalo hojiti lai thoani haiba loyumbana mateng pangsilei adu sulai muni ne chawbe is ho phare ngasi dine chalore hayeng ayung tan unaru ba haidani si hairam laga Pramodini imung changkre akhoi ne chawbi si pura berani asi kok si dabu sendoi jari ni na mina paisa tamma da piramni changmin ragli imung da ni do paikhom magi ka he yobaga masa pumba mingsel mamang da yingli tawri ba mo ong da ubaga masa maton da nokthoragli khudai hangam pan machu du ne maza pritumaga khumup amu bu du ne yingbada di phibamam kaire Chris Ivan wangi torum saksi makkar mala toy perdar marum da lum daga leiramba layum basu paikhom mana haibado tahur mali kannek da nokthori amarom dana phone wari sana baloiraga Sanjit maithong maka lamna sofa da phamtharagli aikhoi asobagi handak paikhat kadoriba project sidi yamna chawa project ni aikhoi country sigi oinadi Handloom and handicraft si masigi thabak sina top most profitable business oiri aduna karigumba thabak se mai pak pataradi lamjing mera company gi asoba mai pak pa moi doribani limbi sanana haima ibungo paikhom baso hotpudi honari haibo moi papungi mateng yaudana di kaisu ngamloi hairiba hei mi masana su kan hona zadana si phawo pukhat pangamribani airi tawom thokpo mateng du da tawbani ne maduda chawna saruk yaruba natte ne
ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯖꯤꯠ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯁꯅꯥꯗꯣ ꯈꯣꯏꯗꯧ ꯊꯤꯠꯂꯒ ꯂꯩꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯃꯈꯣꯏ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯒ ꯈꯥꯝꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯥꯔꯁ ꯃꯊꯛꯇ ꯁꯥꯎꯅ ꯐꯤꯡꯅ ꯀꯥꯈꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯊꯣꯡꯗꯣ ꯃꯈꯣꯜ ꯀꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ ꯂꯦꯝꯕꯤ ꯁꯅꯥ ꯆꯪꯁꯤꯜꯂꯒ ꯈꯣꯟ ꯀꯂꯞꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯒꯣꯡꯒꯥꯡ ꯊꯨꯒꯥꯏ ꯈꯣꯀꯥꯠꯄ ꯑꯗꯨꯅ ꯅꯄꯨꯟꯁꯤꯗ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯃꯤꯒꯤ ꯃꯁꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯄꯣꯠ ꯆꯩ ꯈꯔ ꯆꯈꯥꯏꯗꯅ ꯃꯤꯀꯤꯇꯤꯗꯧꯅ ꯍꯤꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯇꯥꯗꯕ꯭ꯔꯕ ꯁꯔꯁ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯔꯛꯂꯒ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔ ꯆꯠꯂꯣ ꯀꯨꯡꯒ꯭ꯔꯣ ꯀꯩꯗꯧꯔꯦ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯅ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯕꯣ ꯒ꯭ꯔꯤꯟ ꯀꯥꯔꯒ ꯍꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤ ꯅꯠꯇꯦ ꯀꯅꯥꯒ ꯀꯩꯗꯧꯅꯔꯨꯔꯦ ꯅꯪꯗꯤ ꯃꯤꯀꯤ ꯊꯤꯅꯤꯅ ꯅꯈꯨꯠꯁꯨ ꯍꯜꯂꯝꯃꯣꯏꯅꯦ ꯃꯊꯥꯅ ꯃꯊꯥ ꯆꯥꯕꯅꯦ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯛꯀꯅꯨ ꯉꯥꯡꯉꯦ ꯍꯥꯏꯔꯒꯅꯦ ꯑꯥꯗ ꯆꯠꯂ ꯉꯥꯡꯉꯨꯔ ꯆꯠꯂꯣ ꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯣ ꯇꯥꯅꯤꯡꯉꯣꯏꯌꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯀꯅꯥꯝꯇꯅ ꯍꯦꯛ ꯇꯥꯅꯤꯡꯉꯣꯏ ꯃꯇꯝ ꯈꯤꯇ ꯉꯥꯏꯔꯦ ꯃꯤꯅ ꯏꯔꯟ ꯏꯊꯨꯝ ꯄꯨꯝꯕ ꯁꯦꯠꯇꯅ ꯂꯧꯈꯤꯗꯧꯕ ꯑꯗꯨ ꯐꯥꯎꯗꯤꯅꯦ ꯆꯒꯧ ꯌꯦꯡꯂꯒ ꯂꯩꯌꯣ ꯇꯧꯅꯤ ꯅꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯅꯤ ꯉꯥꯡꯗꯅ ꯂꯦꯝꯕꯤꯁꯅꯥ ꯆꯠꯈ꯭ꯔꯦ ꯁꯔꯁ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯐꯝꯂꯒ ꯂꯩ ꯏ ꯁꯥꯒꯠꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯃꯥꯒꯤ ꯃꯤꯆꯩꯗꯣ ꯑꯁꯣꯛꯄꯗ ꯊꯨꯝ ꯊꯥꯛꯄꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯂꯩ ꯒꯝꯂꯥꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯩꯕꯥꯛꯇ ꯊꯣꯝꯂꯒ ꯊꯨꯒꯥꯏ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯒ ꯁꯔꯁ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡꯗꯨꯒꯤ 3rd floorꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯤꯔꯤ ꯇꯥꯟꯖꯥꯗꯨꯗ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏ ꯅꯨꯄꯥꯗꯨꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂ ꯌꯦꯡꯉꯤ ꯑꯣꯔꯗꯔ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔꯗꯨꯗ ꯂꯣꯀꯦꯁꯟ ꯑꯃ ꯊꯥꯔꯛꯏ ꯃꯦꯁꯦꯖ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯂꯦ ꯌꯥꯝ ꯂꯥꯏꯕ ꯊꯕꯛꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤ ꯂꯣꯏꯅ ꯇꯨꯝꯅꯕ ꯃꯩ ꯊꯥꯗꯣꯛꯎ ꯑꯦꯀꯥꯎꯟꯗ ꯍꯥꯟꯅ 50% ꯊꯥꯈ꯭ꯔꯕꯅꯤ ꯑꯋꯥꯠꯄꯗꯣ ꯊꯕꯛ ꯂꯣꯏꯔꯒ ꯅꯨꯄꯥꯗꯨ ꯆꯤꯌꯔꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯅꯣꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯗꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯦꯁꯣꯔ ꯍꯣꯏꯗ ꯊꯕꯥꯁꯅꯥꯒꯤ ꯃꯕꯨꯡ ꯍꯜꯂꯛꯄꯒꯤ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯌꯥꯎꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯍꯦꯟꯊꯣꯏꯕꯤꯒ ꯊꯕꯥꯁꯅꯥꯒꯅ ꯄꯨꯟꯅ ꯐꯦꯡꯃꯤꯟꯅꯩ ꯍꯦꯟꯊꯣꯏꯕꯤꯅ ꯇꯥꯃꯣꯗꯤ ꯊꯕꯛ ꯀꯔꯝ ꯀꯥꯟꯗ ꯖꯣꯏꯟ ꯇꯧꯗꯣꯏꯕ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯩ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯊꯕꯛ ꯊꯤꯕ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟꯁꯤꯒ ꯑꯩꯒ ꯁꯨꯝ ꯐꯝꯗꯅ ꯆꯥꯗꯅ ꯂꯩꯊꯣꯛꯑꯗꯤ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯕꯅꯗꯤ ꯐꯩꯌꯦ ꯐꯪꯗ꯭ꯔꯒꯅ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯃꯣꯏ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯍꯦꯛ ꯌꯥꯎꯁꯜꯂꯨ ꯌꯥꯏꯗꯅ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥ ꯁꯛꯇꯥꯗꯣ ꯑꯗꯨꯗ ꯇꯧꯅꯤꯡꯗꯧ ꯃꯥꯟꯗꯦꯅꯦ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯁꯛꯅ ꯃꯔꯣꯜ ꯇꯥꯈꯠꯂꯤꯕ ꯑꯩꯗꯤ ꯃꯥ ꯍꯦꯛ ꯎꯕꯒꯅꯦ ꯈꯨꯠꯁꯦ ꯃꯔꯦꯡ ꯍꯦꯛꯇ ꯆꯠꯂꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯅꯕꯥꯅꯤꯅ ꯑꯗꯨꯛ ꯌꯥꯝ ꯅꯤꯡꯊꯤꯅꯩꯗꯨꯕꯣ ꯍꯣ ꯈꯪꯗꯦ ꯃꯥ ꯍꯦꯛ ꯎꯕꯒꯅꯦ ꯏꯁꯥꯁꯦ ꯑꯦꯂꯔꯖꯤ ꯆꯨꯕꯗꯧ ꯇꯧꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯈꯠꯅꯔꯒ ꯊꯦꯡꯅꯈꯤꯕꯁꯦ ꯀꯣꯟꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯅꯕꯅꯤꯀꯣ ꯆꯠꯔꯣꯗ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯏꯈꯣ ꯉꯁꯥꯏ ꯅꯪꯅ ꯂꯩꯀꯥꯏ ꯑꯉꯥꯡꯒꯩꯗꯣ ꯍꯧꯔꯒ ꯃꯤ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯁꯦ ꯍꯥꯏꯔꯨꯕ꯭ꯔꯕ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯀꯣꯛꯇ ꯑꯌꯣ ꯈꯔ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯍꯣ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ ꯙꯝꯃꯥꯗꯝ ꯇꯧꯔꯝꯅꯤ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯃꯥꯟꯗ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯊꯕꯥꯁꯅꯥꯅ ꯇꯧꯔꯗꯧꯅꯦ ꯃꯩꯁꯤꯅꯅꯦ ꯆꯔꯛ ꯈꯠꯈ꯭ꯔꯕ ꯂꯩꯔꯝꯃꯣ ꯑꯩ ꯂꯦꯝ ꯄꯨꯊꯣꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯊꯕꯥꯁꯅꯥ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯒꯤ ꯌꯦꯅꯦꯈꯥꯔꯣꯝꯗ ꯁ꯭ꯔꯣꯠ ꯇꯧꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯍꯦꯟꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯀꯤꯔꯨꯞ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯏꯃꯥ ꯊꯕꯥꯁꯅꯥ ꯏꯃꯨꯡꯗꯒꯤ ꯂꯦꯝꯇꯣ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯦꯟꯊꯣꯏꯕꯤ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯊꯕꯥꯁꯅꯥꯁꯨ ꯍꯦꯟꯊꯣꯏꯕꯤꯅ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯝꯇꯣ ꯊꯥꯜꯂ ꯌꯦꯡꯂꯤ ꯌꯦꯅꯦꯈꯥꯗꯨꯗ ꯏꯕꯦꯁꯅꯥꯗꯣ ꯇꯨꯁꯤꯜꯂꯒ ꯐꯝꯂꯒ ꯅꯥꯍꯦꯔ ꯂꯩꯔꯝꯃꯤ ꯃꯥꯆꯧꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯏꯕꯦꯁꯅꯥ ꯅꯥꯍꯦꯔꯒ ꯑꯌꯣ ꯍꯣꯅꯦ ꯌꯦꯅꯦꯈꯥꯗ ꯄꯣꯠ ꯀꯥꯎꯔꯝꯃꯦꯅ ꯂꯧꯁꯤꯟꯕ ꯊꯣꯔꯛꯄꯅꯤ
ꯃꯩꯁꯤꯅ ꯍꯦꯛ ꯃꯨꯠꯊꯣꯛꯈꯤꯗꯅꯅꯦ ꯃꯥꯔꯒ ꯆꯠꯂꯤꯉꯩ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯗꯅ ꯇꯨꯁꯤꯜꯂꯦꯅꯦ ꯁꯦ ꯑꯩ ꯍꯦꯟꯊꯣꯏꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯝꯕꯁꯤꯗ ꯁ꯭ꯔꯣꯠ ꯑꯩꯗꯤ ꯀꯩ ꯃꯥꯜꯂꯨꯔꯤ ꯑꯗꯨꯃꯥꯏꯕꯨ ꯇꯧꯕ ꯍꯧꯅꯕ꯭ꯔꯕ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯍꯩ ꯈꯪꯕꯅ ꯃꯥꯅ ꯈꯪꯍꯜꯂꯒ ꯍꯣ ꯌꯥꯔꯦꯁꯦ ꯍꯧꯒꯠꯂꯣ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦꯕ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯍꯦꯟꯊꯣꯏꯕꯤꯅ ꯆꯤꯡꯈꯠꯄꯤꯔꯦ ꯁꯥꯟꯇꯤꯁꯨ ꯊꯣꯔꯛꯂꯒ ꯊꯕꯥ ꯍꯩ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯂꯥꯎꯅꯈ꯭ꯔꯤꯗꯨꯕꯣ ꯊꯕꯥꯁꯅꯥꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯃꯥꯆꯧꯕꯤꯁꯦ ꯌꯦꯅꯦꯀꯥꯁꯤꯗ ꯇꯝꯅꯕꯤ ꯁꯥꯟꯅꯩꯕ ꯁꯥꯟꯇꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥ ꯀꯔꯤꯅꯣꯅꯦ ꯏꯕꯦꯁꯅꯥꯅ ꯑꯅꯤꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯅꯪꯅ ꯋꯥ ꯑꯣꯏ ꯂꯧꯔꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯈ꯭ꯋꯥꯡꯒ ꯂꯣꯏꯅ ꯇꯦꯛꯑꯦ ꯇꯧꯔꯤꯁꯦ ꯁꯥꯟꯇꯤꯅ ꯅꯠꯇꯦ ꯀꯔꯤ ꯇꯧꯅꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯅ ꯍꯣꯏ ꯅꯣꯝꯆꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯂꯥꯎꯕꯗ ꯈꯪꯂ ꯇꯨꯁꯤꯜꯂꯤꯕ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯎꯔꯨꯔꯤꯕ ꯀꯗꯥꯏꯗꯒꯤ ꯀꯤꯗ꯭ꯔꯗꯤ ꯇꯝꯅꯔꯥꯏ ꯁꯥꯒ ꯌꯦꯅꯦꯈꯥꯁꯤꯗ ꯏꯕꯦꯁꯅꯥꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯕꯨ ꯇꯝꯅꯔꯥꯏ ꯀꯥꯏꯅ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯥꯏꯈꯣꯝꯕꯒꯤ ꯀꯦꯕꯤꯟꯗ ꯅꯨꯄꯥ ꯈꯔ ꯆꯪꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯅ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯁꯨꯔꯅ ꯁꯔꯅ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯊꯕꯛ ꯍꯧꯒꯠꯅꯕ ꯃꯦꯆꯤꯟ ꯂꯧꯁꯤꯟꯅꯕ ꯇꯧ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯈꯔ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄꯩ ꯂꯝꯕꯤꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯊꯣꯔꯛꯂꯒ ꯄꯣꯠ ꯆꯩꯒꯗꯣ ꯄꯨꯕ ꯌꯥꯔꯣꯏꯅ ꯊꯤꯡꯂꯛꯄꯅꯤ ꯀꯅꯥꯅ ꯊꯥꯔꯛꯄ ꯃꯤ ꯃꯥꯜꯂꯤ ꯁꯔ ꯑꯗꯨꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕ ꯆꯪꯉꯛꯏ ꯁꯨꯔ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯂꯥꯛꯏ ꯇꯥꯕꯒ ꯆꯦꯜꯂꯛꯏꯅꯤꯅꯦ ꯀꯅꯥꯏ ꯃꯤ ꯃꯥꯟꯒꯦ ꯁꯔ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯁꯣꯛꯄꯟꯗꯤ ꯀꯌꯥꯝ ꯌꯥꯎꯕ ꯁꯨꯔꯅ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯈꯔ ꯊꯤꯅ ꯁꯣꯛꯄ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯏ ꯑꯗꯨꯒ ꯑꯇꯩꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯦꯗ ꯑꯁꯣꯛꯄꯗꯤ ꯃꯣꯏꯔꯣꯝꯗꯅ ꯍꯦꯟꯅ ꯌꯥꯎꯈꯤꯕꯅꯤ ꯄꯥꯏꯈꯣꯝꯕ ꯍꯧꯒꯠꯂꯛꯂꯦ 3 days ꯃꯨꯛꯇꯤ ꯅꯈꯣꯏ ꯄꯣꯊꯥꯈꯣ ꯑꯗꯨꯒ ꯊꯤꯅ ꯁꯣꯛꯄꯈꯩꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯂꯣꯏꯅ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯣꯏ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩꯌꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯃꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯅ ꯆꯠꯂꯣ ꯍꯣꯏ ꯁꯔ ꯐꯔꯦ ꯆꯠꯂꯣ ꯂꯣꯌꯨꯝꯕꯅ ꯃꯊꯪꯗꯗꯤ ꯀꯩꯅꯣꯝ ꯏꯃꯔꯖꯦꯟꯁꯤ ꯊꯣꯛꯂꯛꯑꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯏꯕꯥꯏꯗ ꯄꯥꯎ ꯄꯤꯔꯛꯑꯣ ꯅꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤ ꯁꯨꯔꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯨꯔꯗꯣ ꯂꯣꯌꯨꯝꯕꯅ ꯌꯥꯝ ꯊꯤꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯀꯅꯥ ꯊꯥꯔꯛꯄ ꯃꯤ ꯑꯣꯏꯖꯥꯠꯅꯣ ꯄꯥꯏꯈꯣꯝꯕꯅ ꯉꯁꯤꯗꯤ ꯁꯔꯁ ꯑꯣꯐꯤꯁ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯉꯁꯥꯏ ꯆꯪꯈꯤꯕ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯒ꯭ꯔꯤꯟ ꯀꯥ ꯃꯥꯜꯂꯤꯅꯦ ꯀꯧꯁꯤꯜꯂꯛꯑꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯦ ꯍꯥꯏꯌꯨ ꯂꯣꯌꯨꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯔꯁ ꯄꯨꯄꯨꯗꯨꯅ ꯂꯥꯛꯏ ꯗꯥꯆꯧ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯄꯥꯏꯈꯣꯝꯕ ꯁꯔꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯃꯥꯏ ꯅꯃꯤꯠꯇꯨꯅ ꯀꯩꯗꯧꯔꯨꯔꯦ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯆꯠꯄꯗꯨꯗ ꯌꯥꯎꯔꯨꯕꯅꯤ ꯈꯟꯅ ꯆꯩꯅ ꯊꯣꯛꯄ ꯌꯥꯎꯕ ꯑꯗꯨꯗꯒꯤ ꯁꯣꯛꯇꯨꯅ ꯅꯨꯃꯤꯠ ꯈꯔ ꯑꯣꯐꯤꯁ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯅꯪꯁꯨ ꯂꯥꯛꯏꯕ ꯃꯤꯈꯩꯗꯣ ꯃꯁꯛ ꯈꯪꯕ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯗꯦ ꯗꯥꯆꯧ ꯑꯩꯅ ꯅꯪ ꯋꯥꯔꯤ ꯁꯥꯁꯦꯅ ꯀꯧꯕꯗꯤ ꯀꯥꯝꯆꯥꯅ ꯒꯥꯔꯤ ꯈꯔ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯜꯂꯨꯆꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯁꯔꯁꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯌꯥꯅꯤ ꯗꯥꯆꯧ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ ꯉꯝꯒꯗ꯭ꯔꯥꯅꯦ ꯉꯝꯅꯤꯗ ꯂꯣꯌꯨꯝꯕꯅ ꯏꯕꯥꯏ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦꯗ ꯏꯁꯣꯏ ꯁꯣꯏꯅꯗꯕꯤꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯅ ꯐꯔꯦ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ ꯁꯔꯁ ꯅꯪꯗꯤ ꯑꯩꯒ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦ ꯑꯗꯨꯒ ꯂꯣꯌꯨꯝꯕ ꯍꯟꯗꯛ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯅꯧꯕ ꯈꯔ ꯀꯧꯅꯕ ꯍꯥꯏꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯇꯧꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯚꯥꯏ ꯑꯩ ꯑꯊꯨꯕꯤꯗ ꯇꯧꯅꯕ ꯇꯧꯔꯒꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯣꯌꯨꯝꯕ ꯊꯣꯛꯈ꯭ꯔꯦ ꯁꯔꯁꯅ ꯗꯥꯆꯧ ꯒꯥꯔꯤ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯇꯣ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ ꯀꯩꯅꯣ ꯂꯣꯌꯨꯝꯕꯗ ꯁꯤꯟꯅꯈ꯭ꯔꯦ ꯌꯥꯔꯦ ꯑꯩ ꯉꯁꯤ ꯅꯪꯁꯦ ꯈꯔ ꯉꯥꯡꯒꯦꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯂꯒ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯣ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯗꯥꯆꯧ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯔꯁ ꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯅꯥꯎꯄꯥꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯈꯔꯅꯤꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯝ ꯑꯣꯟꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯡꯗ ꯑꯣꯜꯂꯒ ꯆꯦ ꯆꯥꯡꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯂꯝ ꯌꯣꯟꯕꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯗꯨꯅ ꯅꯥꯎꯕꯒꯤ ꯂꯥꯌꯦꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯟꯐꯝꯗꯣ ꯍꯟꯗꯣꯛꯄ ꯍꯧꯔꯕꯅꯤ ꯃꯥꯡꯒꯣꯜꯗ ꯍꯦꯟꯊꯣꯏꯕꯤꯗ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯏꯃꯥ
Ho imau Ibesna inkoldagi Ho kedawrage Akoy rashan ka to kai thamge Chengye le hai lau bachatluge tawbani Ibesna inkoldagi thorak na Imalai Ai cycle ni thoamage ka to tongthor o chalo Ibesna imung changkre aduga tanna mu thoragle Se paisa gadi yaurabro Yauri Nati nangi cycle tubo brake yadragum tawbadai As yagira yarogira thawre edi Shi hairam laga cycle do kodro kadrak laurabado thawraga chatkre Ashomdana loyumbo hospital rom dalai Hek sanglakpaga counter family banu pido onsilaga michi habit khatchillang irang hawi Kasidi ke insang sarake sak fazana ben sa hawam charak pumalida Oh kuding ngawna batare ni Nupi du sumaray konsinaraga Sir na ngang bawasima Ay di away bahai bani ni Sir di masak supasay mabuk supay paisa supay Sir gumbasini nupi miyam ni dream boy hainari se Imay Wahai tu di pokpagi mahiya le khanjaragi Si hairam laga manung changlai Thengna banupi da onsin laga plat tawshili Tanjadu da nakandagi Kanay na bayawge Loyong bachatlam bada chap lepi Nupi du su loyong bagi magda lepaga Anabaga yawbra Loyong mga khalagalay Numit kodingi nupi makal su na unaraglaba mini Adobu thaway na masak maming hangge khange haina khalude Yam khang na kaurak paduda kanano laksin mangamde Adobu khang basasinay sumdaw ba Ay do na ba khongbi na ba do patriba Thabas nani loyong bagi magda lepliba do Loyong basu khongbi palakpada gyan tay adudi fagri Kaya muknari no Thabak mapada pairaga loyong bado Thamoy Haima Hausikiti cardiologist doctor di hang baliram dong mandi Ticket ka aba Loyong basu ekta haizili As adogi khunado na tida Cardiologist naga yengba hibad anaba na tiba Adudi karamba specialist doctor ni yengla phadoiba Nangna Ha ay di doctor sunatana Loyong ba nupi da laknabada hanbo ina khumbam khangdana nokshinare Amarom dana paikhombada saras kapunna lakmine Kari thongna paikhombana Chatuise khwege anowa project hobam dani Hadaki sidi nangsu yauna jackson yingsan haningi Kaigumba masida mai pak pataragadi company se asoba mayonam puraktori bani Saras mayama na harido munna tai Aduga kra jackson sulayo Lupa kro thadaraga tawriba project se munge makange khanba mi shyam leramgani aduna kakphau sohendaba ngamnaba honagadabani dacho nahan gi pokriba pochai singdudi adu aina mafam sida puraktuna loin thamkre keke wada pado nangna yenglaga khangani makhoi ni punna gari do sum thoroktuna mafam di yaure saras to thong hangdoklega kumki paikhom basu gari solak thoklaga thong hangdoktuna hek kumtharakpaga hema Cycle mamai do pre hairaga paikhom bada dok hek thengzilei aduga ma syong tu shili paikhom ma khong du na laga thorai masa kanana henthoi bi makut khudang do na laga hagolei ayo as kok chakpa nangoi re paikhom ba sungak na sono chubi handak sunang na kaino aingon yam geningi se aina nate ko handaki sidi aina tawgin tawba nate ba nangna natradi kana tawriba se henthoi bi makut thillaga to cycle sinani break amte yoram jiba aduga nangna thong do khanga hangdor ina tro aingon ong taina salaiba henthoi bi na chum saraga aina haisa chumdro nangi gari atangba sigi side mirror se lighting gi thedira kai kana na bano side mirror pali se gari khangre khangadi tapnu thorpa yadro break yoram da basibu aina raba nanga ngangna ringai dane ai cheng lobuga matta nang horoi hando se chatke Si hairaga khawzaw do pairaga cycle do oini illaga chatkre paikhomba su lawraga lehowi Hey sono chubi nangna lalaga ingon taina chatkri do kaigino oi ngai khwai bane nang henthoi bisu lapna lawri Ho ngai roi thenge horen halakpada ngangna se leramo Si hairaga cycle do fattong khalaga amung thawkre Si ni henga si Saras mayamagi mataw uraga tumin soli Kainu sibo ekweda chong natrane akweda chong dudi nupi kon sinaba yam tanba mini
Koino Torisibu. Paikomaga Saraskado, Manung Changlaga, Toxiliba, Tabaktu Yingshili. Semgat Sagat Libasindo, Aso Angam Yao Brahina, Kupni Yingli. Tabaktu Panariba, Manager do Changaklaga, Awat Apagi Matang the Powdamli. Sir, Poja Yambadi Loina Tungle, Kut Yangsinga the Budangaire. Paikomana. Awat Apalereso, Agi Nausigatum Tanaraga Haibiro Dada. Nasidagidi, Master Tabak Sings in Bayaraduni. Funny, sir. That's all. My arm the Budi Honaviri. Agisu suggestion Amani than Tosage. Hayoni, Nangakari Pamino. Mafam Sida Tabak Todoribasi, Nupinu Papuni. Machin Piber, Fazan Haiba Matautai. Tongana Tabako Bagim Hota, Lekai Sida Linkat Pursuere. Lekai Miam the swings in Biboina. Lekai Sigi Hal, Lekai Sigi Na Hal, Tabak Fundan and a labor sing the so. Krakana Dama Maquidaso to Honbadi. Yes, Madusuhana plan Toduna Tamlubani. Manager na. Malaikai si daso aduga thang na makul sing daso makut masan anba haiba mi ki amalay ay natazay sir. Ado no mula aga laikai sige miyam singa punna kanami na batari dana. Saras na. Aduga amana miyoy bani. Asok apan yorok pa haiba se masana tabani. Ado na first aid ki darkare rakani. Mafam sida ningtisa na first aid pi bangam na ba plan amaso pay kataningi. Good point. Fare, madugi sing daso memorandum ama iragane. Mapangi pharmacy sing dagi first aid ki darkar oiba pochai sing do ado tharaga langsin na bodarase haina ringe tanja duda mapandagi nupa amana kanna laurakhi kana legen he thoro wari sase manager na asinupa sing laini paikhomana kana oribuno tada moi khulsigi ne gunda ni haibra kaino ngarang sula ami aina thimaga thadokhribani maming ni itosa ko uni sir Makoy loy na mapan thorakle ito sayu khara ngauksilaga ai na noigi mafam sida thabak suba yaro heba natro paikhomba wa ngangde khongra pocket to humlaga ngak yingli manager na ibungo na pamli bodo aikhoi sar la ingai sida karino habi horo nungtigi sumaina laaga ayat apan pibase aikhoi nungai sade ito sana kadai sar dia si hainaga paikhomba da onsilai sanjau pai basar Mayam na sir hainay si nang oire. Tabra, nang nanoy mafam da sauram bayay. Adu po mafam sida di ay hinihin na nangonda chawi. Adu na noy gitabag siya taubo yaroy. Paikoma makut ani karan chat naraga tabang mapada pulilaga lipi. Saras tap na. Tada haigadra, tamo haigadra. Ay ko'y na tabag si taubo yaroy dabagi maramamong taybiyo. Noy na ko'y ikul sida asawa factory mas hazalaga. Laikai gi makut haibasing thabak pini hairaga laukthokna ba tawraga khut hayodaba aibuna lemna mangga to osini ne sarasna adogi oredi kaishu khanbiruno tamo wabiruno tamo ge am chana ga daba thabam lejere kari thaba tamo se khra kan thongna sui aduna khoina sajari ba factory sibu yengsinaba security ama darkar oi ito sana kari security gaina gat leidawa wa sarasna Tamo security haise khwaidagi chawba thabakni ne tamo ge ayaba yawdana factory manung sida kanamtana chatpa thokpa ngamlu doribani hoine chumine tawre ai oire security sarasna ado tamo thabak se tawrabadi yudi thakpi da batare ito sana hera tharoine saidana saki yu thakpa lepe ai sahoro ado noise khara thuna saba loisil hoi ai yu thakpa lepa da bani ko ngasidagi ito sa amung sablep laga heis ngai khone heis yu thaktrabadi laikai gi namat yu thakpa yaroi moi awang laikai gi bender du thugai ru khigeda si hairag ito sa hairi satkre manager na onthokpani masigi mi se masa si mi khananing ba phunaning bana kainom tawre sarasna adobodi yogine sana oiramusu yaida Paikomba manaw nupa da yenglaga asa khragi mangal ubadong na tawragle namitugi namidangni thabak suram basinmi mayam ama khara amana mayum dahankre lehoriba khara do tumthanarakpa matamni mama mit khumba makhoi amani tumina kan dan changli aduga sekpal khariba koibada thawk tapna hizilaga paring sum lakpada mapal thoke hain hawgalakpa nupa adugi khonjel taraga laiba makhoi do lotna buhani
ꯅꯨꯄꯥꯗꯨꯁꯨ ꯁꯣꯡ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯃꯄꯥꯜ ꯊꯣꯛꯀꯦ ꯇꯧꯕꯗ ꯂꯣꯠꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯐꯨ ꯍꯧꯒꯠꯂꯒ ꯁꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯍꯩ ꯀꯅꯥꯅꯣꯅꯦ ꯍꯨꯔꯥꯟꯕ ꯆꯪꯉꯤꯅꯦ ꯇꯨꯝꯂꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯅꯨꯄꯥꯗꯨꯅ ꯆꯦꯛ ꯑꯃꯅ ꯃꯈꯣꯏꯗ ꯊꯣꯝꯃꯤ ꯃꯃꯩ ꯏꯊꯪ ꯊꯪꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯈꯥꯡꯗ ꯆꯦꯛꯇꯨꯅ ꯄꯥꯜꯂꯦ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯂꯣꯡꯅ ꯇꯥꯏ ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯀꯦ ꯇꯧꯕꯗ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏꯅ ꯆꯤꯡꯂꯒ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯊꯣꯛꯅꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯀꯩꯗꯧꯅꯔꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯝꯕ ꯃꯥꯜꯂꯦ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯕꯤꯗꯣ ꯃꯃꯤꯠ ꯎꯏꯔꯨꯝ ꯄꯥꯡꯉꯛꯂꯦ ꯁꯣꯔ ꯁꯣꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯤꯅꯤꯟ ꯃꯈꯣꯜꯁꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤꯅꯣ ꯃꯤꯔ ꯂꯥꯏꯔ ꯕꯨꯠꯂꯣ ꯍꯪ ꯇꯥꯟꯖꯥꯗꯨꯗ ꯁꯣꯔꯣꯛꯇ ꯃꯤꯅꯤꯜꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏ ꯁꯨꯃꯥꯡꯗ ꯃꯤ ꯑꯃ ꯀꯥꯟꯗꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯔꯦ ꯍꯦꯟꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯂꯤ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯄꯥꯏꯕ ꯌꯥꯕ ꯄꯣꯠ ꯊꯤꯔꯛꯂꯦ ꯅꯥꯀꯟꯗ ꯉꯥꯔꯒ ꯂꯩꯔꯝꯕ ꯆꯩꯇꯨꯞꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯇꯞꯅꯤ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯏ ꯅꯨꯄꯥꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯤꯉꯩ ꯍꯦꯟꯊꯣꯏꯕꯤꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯅꯪꯒꯟꯗ ꯆꯩꯇꯨꯞꯅ ꯕꯨꯛ ꯅꯨꯄꯥꯗꯣ ꯃꯅꯒꯟ ꯅꯥꯜꯂꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯔꯣ ꯑꯣꯜꯂꯒ ꯇꯥꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯈꯪꯂꯥꯎ ꯂꯥꯎꯏ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯍꯦꯟꯊꯣꯏꯕꯤ ꯍꯣꯏꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯣꯌꯨꯝꯕꯁꯨ ꯌꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯏ